Malem Thongam ki Cycling for Manipur Peace ki journey Mai Pakna Bihar cover Touba Ngamkhre. Cycling for Manipur Peace haiba thimda Delhi Kutub Minar dagi Manipur tamna ing tapagi pausal puduna cycle da khongsal lakliba transgender social activist Malem Thongam ki khongchet ngasi numit nifuni pani chanbada apunba kilometer lisangamaga jamari homfadra thauduna Bihar gi Katiharda thungkibaga lunina mapung fana Bihar cover Touba Ngamkhibani. Magna Katihar hek yobaga 7 Bihar Special Armed Police के Deputy Superintendent of Police Satish Chandra Madhav amadi Deputy Superintendent of Police Suresh Prasad Singh anina luchingba Department asima ki police ki team amana Malem Thongam bu harau taramna oki khongzat adubu Malem Thongam ki maikitigi su state adugi manungda khongchet asi haurakpagi loiba fawba Bihar gi tongan mafam singdagi miyamna minungsi utpirakpa amadi Police Department ki maikitigi su matik chana ngakpi senbibaga loirina matam gi mateng sing pibiduna mapung fana Bihar cover tawna ba honabada ahenba cooperation pirakhiba pumna makpu ningsingduna wari sanabaga loirina tawbimal khangbasu utki makhatana Manipur da santi hanjalakna ba honabada state asigi miyam gi maikitigi su mapung fana punna hona mina ningbagi apambasu phongdoklamki hari loirina mahaki makhataba khongset ki damak West Bengal lansin nabagi damak thaurang loikre hari